ꯑꯦ ꯅꯣꯡꯗꯝꯕ ꯅꯣꯏꯗꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯦ ꯅꯪ ꯎꯗ ꯈꯥꯝꯃꯤꯅꯦ ꯃꯥꯟꯗꯦꯕꯣ ꯁ꯭ꯋꯥꯏꯗ ꯀꯅꯥ ꯂꯩꯕ ꯃꯥꯜꯂꯤꯗ ꯑꯁꯦꯡꯕꯅꯤ ꯀꯅꯥ ꯂꯩꯗꯣꯏꯅꯣ ꯁ꯭ꯋꯥꯏꯋꯥꯏꯗ ꯑꯗꯣ ꯅꯣꯏ ꯍꯧꯖꯤꯛꯄꯨ ꯀꯔꯝꯕꯅꯣ ꯇꯨ ꯁꯤꯗꯩ ꯁꯨꯝ ꯆꯪꯈ꯭ꯔꯒꯅꯦ ꯊꯣꯡꯒꯥꯜ ꯑꯍꯨꯝ ꯁꯨꯕꯗ ꯂꯩꯕꯅꯤ ꯍꯧꯖꯤꯛꯄꯨ ꯌꯥꯝ ꯀꯦꯅ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯏꯃꯥꯟꯅꯕꯤ ꯍꯣꯏꯕꯨ ꯆꯠꯎꯒꯦ ꯇꯧꯕꯅꯦ ꯅꯣꯡꯗꯝꯕ ꯍꯣꯏꯗꯕꯨ ꯅꯨꯄꯥꯅꯦꯅ ꯄꯪꯆꯠ ꯆꯠꯄꯩ ꯋꯥꯅꯦ ꯑꯩꯈꯣꯏꯗꯤ ꯆꯠꯐꯝꯒ ꯂꯩꯄꯣꯟꯇꯦꯗ ꯀꯩꯅꯣꯝꯇ ꯆꯥꯃꯤꯟꯅꯁꯤꯁꯨ ꯁ꯭ꯋꯥꯏꯗ ꯗꯨꯀꯥꯟꯁꯨ ꯑꯝꯇ ꯂꯩꯇꯦꯗꯣ ꯀꯩꯅꯣꯝꯇꯗꯤ ꯆꯥꯃꯤꯟꯅꯅꯤꯡꯈ꯭ꯔꯦꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯥꯛꯄꯅꯦ ꯑꯩꯅ ꯂꯩꯒꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯗꯨꯀꯥꯟꯁꯦ ꯑꯅꯛꯄꯗ ꯑꯝꯇ ꯂꯩꯇꯦꯅꯦ ꯍꯣꯏꯗ ꯅꯣꯡ ꯃꯇꯥꯡ ꯆꯥꯕꯗ ꯆꯥꯃꯤꯟꯅꯔ ꯂꯣꯏꯔꯦ ꯑꯗꯣ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯀꯥꯏꯗꯦꯀꯣ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯨꯗꯤ ꯅꯪ ꯅꯝꯕꯔ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯍꯣꯏ 811-9061-732 ꯑꯩꯉꯣꯟꯗ ꯈꯤꯡꯖꯜꯂꯛꯑꯣ ꯇꯝꯐꯥ ꯅꯪꯁꯦ ꯎꯗꯕ ꯀꯨꯏꯕꯅꯔ ꯀꯩꯅꯣ ꯅꯁꯛ ꯌꯥꯝ ꯐꯖꯔꯝꯃꯤꯅꯦ ꯑꯣꯏꯔꯝꯅꯤ ꯑꯩꯗꯤ ꯍꯥꯃꯨꯅꯤ ꯀꯩꯅꯣ ꯅꯪꯁꯦ ꯌꯥꯝ ꯐꯖꯔꯝꯃꯦ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯊꯨꯅ ꯄꯥꯎ ꯄꯥꯎꯔꯛꯀꯦ ꯑꯝꯇ ꯄꯨꯟꯁꯦ ꯌꯥꯏꯌꯦ ꯑꯩꯗꯤ ꯍꯥꯏꯕꯨ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯆꯠꯂꯨꯈꯤꯀꯣ ꯑꯗꯣ ꯁꯤꯃꯗꯤ ꯌꯥꯏꯅꯦꯍꯦ ꯅꯪꯗꯤ ꯃꯥꯏ ꯃꯁꯛꯇꯨꯗ ꯉꯥꯎꯗꯅ ꯅꯔꯣꯟꯒ ꯊꯣꯛꯇ꯭ꯔꯤꯕꯣꯏꯔꯦ ꯍꯦꯔꯥ ꯈꯪꯅꯗꯕ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯟꯅ ꯇꯧꯕꯅꯤꯗ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯌꯥꯔꯦ